Nagagi lamda Kuki singna mapu saduna lamda karam laklabadi tumina khak leithok loi amadi yellow purup singsu ama toina lepminaba mathau tai haina oza Ashang kasana phongdokre photo video namlaga YouTube amadi Facebook ta thagat pe yaro haina Kuki singna Kuki praja sing ta haikre Kuki singi nipan suba batch mass recruitment ama Tengnopol district ta chathagatawri haide maitai lan khakta natana khundaminariba atopa purup kasu lan thoklaba yai haina January 15 da nupa naha khudimak yawadabani lan gidamakta sem sagadabani haina Kuki singna thadorop information social media sing da thaganarakle kadai phawba sumba pawno khangmayanaba makhataba paw ngaiminase Naga di mi yamde Kuki na yami haina Kuki singna threaten tawri Naga da Wi-Fi village sipna site tugi konsa khul villager singi mathakta irang thokhanaba sinbagi first information report FIR ama register tawgadori Wi-Fi sipna konsa khul liangmai Naga villager singi mathakta FIR register tawringai process manungda karigumba liangmai Naga singa violence tholokpa taragadi Kuki village volunteer singna more Tengnopol tuibong Surchanpur cycle modbung saparmena amadi Chandel district ta leiba Naga singda attack tawbu hauragani laimakong site ta ju attack tawnaba fit oina ready da layu Manipur da Naga masing yamde pung kharagi manungda loisinba ngamgani haina Kuki singi information leak oirakpa ama Surchandra judoka semboi maitaina share tawrakle security gi apunba combined team na Surchanpur district ta tharamba popi pambi sing yanthatuna mangan khre Manipur police 37 Assam Rifles Forest Department amadi executive magistrate ki apunba combined team na Surchanpur district ki sagai court police station manung chen na leiba haupi molen singsang da tharamba popi lab ekar mari yanthatuna mangan khibaga loinana popi pots 10 sis taw khre popi asibu thabada senari basing masang maming khangdoknaba FIR ama register taw khre hadi mapandagi mito pusilaktuna yellow mi muthatnaba honarama kangbuna irang asi thohan bani haina CM na phongdokre relic camp the thori yalambagi thodok police na thigatle Nambol kendra gi manung channa leiba Mekola higher secondary school da hangbu relic camp da hantak maunaha ama thori yanduna laikhidaba thodok police na case lokatuna thigatpagi thabak chathari haina chief minister nongthomba birena phongdokre Lamthawal da pangtopa Maharaj Gambir Singha Singh laikhidabagi ningsing thawramgi nakalda pawmi singna hangba wahangi pakhum piriduna chief minister N Birena hai relic camp ta maunaha ama thori yanduna laikhidaba du relic camp ta leibaga mari lenadana imung manungi lanai oiba wafam dagi laikhidaba oiramba yai ponba yai Mekola higher secondary school da hangba relic camp ta leibi masagi sahi kun khakta ngairibi maunaha Sukham Sanu Devi thas ki tareta relic camp manung da thori yanduna laikhidabani laikhidrabi Sukham Sanu Devi Surchanpur district ki singhatagi ni mahak Sukham James Kawamioi amada thamari gi mamang da luhongbata ngairibani mahak ki nupana thabak suba chatkiba matam numit atugi nungthil pung 3:15 rom tabada Sukham Ongbi Sanu mahangna leiriba kagi fairel da masagi fina thori yalaga sina leramba thengnakibani mahak ki hakchang numit aduda Nambol police ki kangbuna lokthaba matung Jenims ki mokta thamkibani amadi police na case ama register tawkibani